Security Force na Manipur gi ching amadi tampaki ching na ninga oiba mafam singda mahusa gum thibu humbagi tabak chathabada tongan ba mafam dagi khutlai kaya fagat pangam thre Kangpokpi district ki Mongbung Ridge dagi fagat khraba khutlai sing adudi bolt action improvised .303 rifle ama bolt action .303 rifle ani 12 bore single barrel gun ani HE 36 hand grenade mari long range improvised mortar pompi mari M set buffing ani kapayari ba nongmai maru pungani thoi mark 3A2 grenade amani Nakal amaromda Kangpokpi district ki Gawazang dagi fagat pangam khraba khutlai sing adudi magazine .22 rifle ama single bore barrel rifle ama 9mm pistol ani 7.65mm pistol ama HE 36 hand grenade ama Chinese grenade ama kapayari ba nongmai maru ahumni Nakal amaromda Kakching district ki Waikhong Lafuching dagi fagat pangam khraba potlam sing adudi 81mm mortar cell ama HE 36 grenade ani amadi cover yauba smoke cell ani ni haina Manipur Police Control Room dagi thadorakpa cherol amana khanghalakli Assam ki Ahom dynasty ki Mount Burial system ama oiriba moidams bu UNESCO World Heritage List ngasi chalakre hariba moidams sina awang nokpok lamdan gi oina ahanba cultural property oina UNESCO World Heritage List ta chanba ngamba oiri warep asi India da pangthokiba nifudaruk shuba World Heritage Committee WHC gi mifamda laukibani UNESCO na sakhang birakpa sida Assam gi Chief Minister Himanta Biswa Sharma na mahaki ex handle account da UNESCO World Heritage Committee gi member ama oiriba Prime Minister Narendra Modi bu thagat pa phongtok pa loinana Assam gi miyam bu su thagat pa phongdokhi panba yabadi mamangda International Council on Monuments and Sites ICOMOS na Assam gi moidams bu UNESCO World Heritage List ta chalhanana ba recommend tawkhibani Prime Minister Narendra Modi na Kargil Vijay Divas ka mari lainana Kargil War kumjali sing amaga chamapan marfutara mapan da thawai na pontha pikhraba India gi lanmi singbu Kargil War Memorial da ikai khumna bu utkre panba yabadi kumjali sing amaga chamapan marfutara mapan da thokhiba Kargil War da thawai na pontha pikhraba India gi lanmi singi mafam da India pumbada ikai khumna bu utpagi thauram Kargil Vijay Divas pak sanna pangthokli Numit asida Pakistan bu maithiba piduna India na lan ngamba amadi Operation Vijay loishanba numit oikhi Operation Vijay da India ge army na Jammu amadi Kashmir da Pakistani lanmi amadi lalauba sing na naron da thajalakhiba lalauba sing adubu khudum chanba ngamkhiba numit amani BSF ki apunba khongbu amana Tripura da joint operation chathabada masing yamlaba ganja amadi fancy drill sirif fagat pangamkhre BOP Dhahanpur area da ngarang BSF ki akaknaba paw amagi matung inna police station Jatrapur ga khusam naduna thibu humba ki thabak chathaki thibu humba atuda iman mian kauba mioi amagi mayumdagi ganja yawba drum mariga kg kuntra mangarom lumgadaba fancy drill syrup ki bottle lising ahum ga chatet homfu fagat ki Yumbu asibu fanana bohotna bada mafam adu da lairamba miyamna BSF ta nung thomjalakpagi tanja lauduna yumbu adu chenthoki amadi nung thajalakpa adu da BSF ki driver sokhi lonena police ki gari su asok apan nangki hairi
Indo-Myanmar border pillar number 8, 9 amadi 10, new border pillar number 89, 90 amadi 91 manaki ukhul romda bom pokhaibagi thongdok amada Naga Army cadre ama lekhidre ani amana sokapan nangkhre. Thazaba yaba pawgi likhun amagi matung inna haukiba yumja kaisha numita Lalhaulup Kuki National Army Burmana bom asi plan tawduna pokhai hanba oigani hairi. Thongdok aduda lekhidraba Naga Army cadre adugi maming Major Huseya Asumi Naga Army number AB 11 362 Apokpa Zento Asumi Laifam Tosezu Village Nagaland ni Asokapan nangkraba cadre ani adugi maming na case asigi report file tawba matam phawbada identify tawdri. Government of the People's Republic of Nagaland Wung Tangkhul region na sinduna Laikhidaba Lieutenant Colonel Posthumous Hosia Asumi Sumi region Naga gi thawai yaudraba hakchang mahaki pognafam lamdamda pudringe gi mangoinana awaba phongtokpagi thoram ama thongdok thokiba numit asimaki numidang pung 10 taba matamda Ukhrul headquarters ki WTR hall da pangthoktuna ikai khumna utkhi hairi.